India gu na South Chanigai ni haibada haiman mathol roidaba COVID-19 lanthengna na bohonabada maroi ba khulai ma oiraba hydroxychloroquine handakta USA gi Donald Trump na India gi Narendra Modi da khara pibirakna ba kanna haijarakhiba amadi karikuma piraktrabadi laman khungani haiba wafam phawa thamlakhiba yamna maroi ba pot asigi maramda haradang khangminasi Malem pumana thinariba hydroxychloroquine asi India na khwaidagi mangchin thana puthokpani Hariba posak asi puthona ba honabada khwaidagi maroi ba thodang laukiba mahak tugi mamingdi Acharya Prafulla Chandra Roy kawi mahak asi father of Indian chemistry haina su khangnai mahak asi yamna maming leiba scientist amasuni mahak masamak oza su oirami amadi India gi oina ahanba chemical researchers amasu oiki Acharya Prafulla Rai kumja lising amaga chanipan humpumathoi ki August ki anida Rarulikati Parakawa Jessore district and Khangnawa Hausina Bangladesh ki lam oikraba mafam aduda poki mahaki mapa Harichandra Rai matamdugi landlord ama oirami loinana yumda yam extensive of a library na singba hangdoko pamba misak amasu oiki Acharya Prafulla Rai kumja lising amaga chanipan humrama Kolkata gi Albert School da mahimsing tamlaki mahaki yamna haithoi singthoiba amade thoidokpa matik magunna conjugative sulfates of the copper manganese group koba isomorphous mixture and molecular combination hypothesis asida mahako price ana khanaba akhanaba manasu phangki mahak kumja lising amaga chanipan marfuni thoida United Kingdom gi University of Edinburgh tagi fellowship award chu phangki 1901 Bengal Chemical haina khanaba India ge oina ahanba pharmaceutical company amasu haudoklami hariba company sina mana masing oiba hidalangthak ya puthokpa amadi haina ge oiba ahal laman singna sinaramba hidalangthaki polam sing kaya tijinduna puthoklami tapna company se pakthok sautharakhi loinana mamaida paitigi makok thongba company amasu oiki company asina Malemgi leba kayada demand taunara leba hydroxychloroquine puthogli mahak kumja lising mag chamapan kunthra tarukta masagi sahi humdra manga su matamda professor gi phamdagi retire tauki Acharya Prafulla Rai kumja lising mag chamapan nifu mari gi June tara tarukta masagi sahi marphuni thoi su matamda leikide asigumba medical science gi hiramda mangjin thana chatpiram lawa lamyan ba asibu mayamna ikai khunafam thoi